Air India flight number AI-171 Kaibada Yaokhiba Meeoi Kunthranithoigi Masak-Maming Khangba Ngamkhre houjik phaobagi oina punna Meeoi 13gi thawai yaodraba hakchang imung-manung Meeoi singda khutshinakhre hairi hiram asigi matangda agency gi pau amana hai haukhiba tang 12 da kaikhiba Air India ge flight aduda Gujarat ki hanigi Chief Minister Vijay Rupani su yaukhi mahak ki thawai yaodraba hakchang adu khangdoknaba DNA test tawraba matung ngasi ayuk pung 11:10 rom taba aduwaida mahak ki thawai yaodraba hakchang khangba ngamkhe chartered flight amada mahak ki hakchang adu Ahmedabad tagi Rajkot tamna pukhragani ngasi faubada aeroplane kaiba aduda yaukhiba Meeoi Kunthranithoigi Masak-Maming Khangba Ngamkhre makoising adugi manungda Meeoi 13 gi thawai yaodraba hakchang imung-manunggi Meeoi singda khutshinakhre hairi hakchang khutsinabagi thabak aduda punna Dr. Chatruk assistant amadi driver singna Ahmedabad Civil Hospital gi campus da achouba thodang lawraga mateng pangli amaromda laibak thiba thodok nangkraba Air India flight AI-171 da cabin crew oina yaokhiba Manipuri dagi Nganthoi Sharma Kongrai Latpam amasung Lamnung Them Simpson gi hakchang DNA test gi kuthangda khangnaba imung-manunggi Meeoi sing houjik Ahmedabad da leiri DNA test tawba haubadagi paraga pung 12 matungda hakchang sing adu khangba ngamgani hairi amaromda haukhiba tang 16 gi nungthil pung 5 rom taba aduwaida kaikhraba flight adugi black box phangba ngamkhibaga iroinana maduda yawba data sing Directorate General of Civil Aviation Aircraft Accident Investigation Bureau amadi Boeing masagi forensic team amana decode tawbagi thabaksu chathaba haukrabani